Pausa di yumpam oi pamar ui pau khara update tau jari. Kangpokpida nursing school ama maina tumda sakre. Kangpokpi district headquarter dagi khara chatlaga leiba Dr. GG Grossier Mission Compound Ward number 10 gi manung ta salaiba Kangpokpi Christian Hostel gi School of Nursing maina tumda sakre. Taudoga singasi ayupung taraga mathorum tarakpada thokibane. Mayadu nursing school asigi sakhumda short circuit thokpadagi waigani haire. Mahulang folk aduna maram oiduna school asigi dining hall, storeroom, laboratory kisanamadi atai kaya ka mari amasu tumna sakre. Taudoga sigi matungda Kangpokpi Christian Hostel gi sep administrative officer Paumin Thakmarna ACSC ki MLSU wariba namsa kepkenamadi Relief and Disaster Management gi Minister Awangpam Himaida mateng pangbina ba haijakre. Taudog thokpom atuda Minister namsa kepjenna mafam atuda haktengna satuna yengsinkre. Luina da seng be kun mga amade dai relief ki mateng kyasu mateng pangkre. Ningsing bayabadi Kangpokpi Christian Hostel asi sahi jam helaba hostel ama oina. Singgi marung ajinba mafam asigi analayeng kilamda asoba thaudang laudula lakiba analayeng sangamane. Atopa pau amadana Sub Minister da bijaba afongba sithi. Ekaikhumnaba jariba Manipur gi Sub Minister gi pongning singsinjari madudi. Malim gi wada lakiba COVID-19 pandemic namaram boraga madugi saitheng ireipang Manipur da sujaurake. Misimina kaya thorake COVID positive oirba mioi natragana mahaki imungda kana amata sangan kide. COVID positive oirba mioi natragana mahaki imungda kana amata sangna kide. Noma gi bisi bagi sang hengalaputta natana positive oibagi sang so hengalake. Manipur miyam punambak thak ningnaki laikai amadi khungkang khuding sampal khajinduna kana su sanghan nakide. COVID lainana naraba anaba kaya mapan thongna kide. Hostel forward pukat pinapa amadi chminana pamioi amata laikide. Asigumba lurapa tanja asta Manipur sarkarna thokibo order matungina contractual medical officer emo khara launaraba notification thoraki. Adoba COVID-19 na firi ba saitheng kibadagi DVC da candidate masing suna lakide amasung notification atu hanjin sangdoki. Asigumba tanja asida MBBS tamluraba amadi pass thoraba ekhoigi isaseng Chani yangi ga marina frontline da sang dona mioi baki thawai kandaba yade aduna government na thokiwa notification adugi mapung phaba DVC adu mayukna ki amaso mai waktuna lisingani kun ki August tang kun ka tare dagi frontline da COVID positive oirba anaba kaya layeng bhawrakhe. Doctor kaya positive boy ki imong manung phawba da COVID positive oirba yawrpa dagi layeng bangam tatuna punsi loi ki ba yawkhe. Asok luraba tanpa masida frontline da thoktuna COVID positive oirba anaba kaya awana Akiyakan kari imata thidana matam kuina laying laka lakpado andakta Manipur sarkarna thokibo order amada termination tawiki wawa yawa makai waraba COVID positive oirpagi saithengso fanglaba frontline da sangduna thawak tawjaraklaba doctor singso Manipur sarkar gi makai dagi kari imata khangalamba tawdana termination ge order tholok faibase kanthabibu chungkani khanjai Ekaikhumnaba jaraba Manipur gi Chief Minister na ningsing biram labadi Prime Minister Office ki instruction matungina Ministry of Health and Family Welfare MEP section na lisingani kumnathoi ki me tang homda thorakiwa recommendation amaki matungina COVID-19 ki frontline da contractual basis da thabak tawriba medical officer MOC na namit chamani chorabadi makoibo state government natraga union territory sina regularize tawgadavani aina khangalakwa su laikre maramaduna matam kuina awaba khangduna laklaba awana kya sumai puna jara laklaba medical officer singbo terminate tawkiwa du makoibo amuk re-engage tawiraga regularize tanbinava process tawpiu ana toluk na haijari all Manipur government contractual COVID doctors parents association Nagalam rom da university ki entrance exam sing da midailul jawlak tabaki maram pitravadi mayulak bok thokane University Grant Commission UGC ni lokba university singe entrance examination da midailul jawlak tabaki asyang pamaram miyam da khangan ravade mayulak bok fawu tholuk payai ana wakalun manava apun balup wama kanglai pangna thadorak pa zero lamana aire zero lasna ha university ki entrance exam singda midailun jawlak taba asida lupasina action dalok dona wama gi president and outcome pamdun kana nai nabagi mifam pang thokre mifam aduna India ki university yankai mari gi MPhil PhD fawu gi ming channa ba pang thokadoriba change asiga mari lenena Manipur ki language department Manipur university amati Manipur lengang na thoba matamda sengdorakadabani aina taksin bagaloinana karigamba soibasing matam chana sengdoraktrabadi lopasina tumini yengtuna leiroi habase mari lena balega ki department da khanganaba yana kre
Karigumba India gi changyeng chingda makhatana mitai lona thaba yanarba selectrabadi matamaduda fataba ngamagdroba mamalon banong sibak yanam hegulangpok akaya toy thoklapa matamda mari leiraba department sing namadugi taksak pomba pogadabani hana cherola sin makhatare atopa editorial gi kalam amadana National Highway 39 dagi 37 hena lum lafam toge Manipur ki miyambo Nagaland ki Southern Angami Public Organization Sefona Singladura State asiki lifeline wariba National Highway 39 Impal Dimapur lambida matam kaktaba ban jathabada Nagaland government tumina laisin bagi nunggi wanto karino Sefona Manipur government thabak tharomda kuthing jintuna matam kaktaba Impal Dimapur lambi thing bagi khongjang chathariba sida Nagaland government na koina sogalavra habagi singnaba laitaba nate Nagaland ki miyo singi marakta ki jumthangnaba state sing Assam jawna Manipur ki lamkhai manunglan sinduna lamkhopsin bagi wathok toina thokliba asida Nagaland government na koina na Natragana haktingna sagot bagi thaudok sing toina thokpa laikhe Manipur lekana Manipur gi ngamkhai ngak sena da Nagaland ga tainaba Manipur gi jogo tampa gi casual sa area da police outpost hangdok pada Nagaland government gi maikete gi ngasi phawba outpost hangdokliba mafamado makhoi gi area ni haina hairakpa natragana athengba pirakhiba laitre jogo tampa ki apun balam gi saruk hum thokpa gi anidi Manipur gi ne lemori ba saruk amana Nagaland gi ni aibasi official amadi geographical record ta lengdana laire Manipur lengang na masagi lamkhai Manungda ngamkhai kak senarba outpost hangbagi mayokta National Highway madam kaktana thingjindura pochai phuba truck passenger gari na singba thingjinbagi thabak sa thariba ase asogba singnaba amane Manipur government gi maikete gi Nagaland government natragana central government da khanganduna lambi thingbagi khongjang handu kanadaba honaba chumme ban blockade habasi ain gi payokta leiba miyam gi punsi da singnaba thawdo oibana ban chogot pasingi mathakta logi oiba lakhotpham thokba action logot kadabane Manipur gi miyam na Nagaland gi sumang phawraga chali habigi khodong chaba logduna maram chai chade khangdana Impal Dimapur lambi thingbagi tabak sa thabada Nagaland government amade Central government gi maikede gi action amata lokotaba habasi state ani gi miyam na marakda mahusada gi lerakhiba nungsibagi mari manganana bu thawain honabani hana lawroidabagi maram laite Impal Dimapur lambi da yamla toina economic blockade amadi banna singba chathaduna Manipur Miyam ki punsi da singna bagi thaudok sing chathariba asi kokhanana ba Manipur government lambi asiba maru oiba lambi emo oina lawbagi mahota state asiki amata ngarba National Highway Impal Jeri lambi mafung phana samkat baga loinana highway asna state ki mapar lamga phauna lambi oina lawbana asumba khongthang waigane state asiki mapar lamga phauna lambi Impal Dimapur lambi asi Nagaland gi sumang phawraga chatpa oibana Nagaland gi miyam maraktagi amadi tongan ba lobsingi mekede gi yamna toina lambi thingduna Manipur ge Miyam da sing navi thaudok sing toina sathabada Manipur lengana misumang phawraga chatlubagi kari su tawangam dana leire Amarom da lambi asigi tongan ba mafum sing da sakang da bakulai fiber ko ki yamade Naga lalhulup sing da truck amade passenger gari sing da kinabit khuding gi road tax goods tax amade sahi gi oiba makal maka kya gi tax sing phong na khongot bagi thabak sathabada Manipur sarkar gi maike gi miyang chang palai tre loina na driver phuwa hatwa gari mai thaba amade passenger gari sing lutawba Passenger sing mapot macai mobile paisa sana lupana sing bon bagi mathakta na view sing jetam sing na thabak leptana chathaiba asna state asiki miyamna khangba ngambagi pankhai loira pamatam da kari fibam ora kadagi haibado khangna Manipur lekan Impal Dimapur lambi ki maru oibadagi Impal Jeri lambi na hiana maru oiba lambi oina da war footing da thabak lokhat bagi tangai fadaba lei maha tarakwa atopa editorial gi kalam amadaso popi pampi tharibasi sing da lengak yaude haiba gumbane Matam khara ki mamang da drug ki dabak Golden Triangle aina khangdaba Thailand Laos amasung Myanmar gi lonaba mafam asi maming lairame Manipur da Golden Triangle dagi India rom da posalak ki lambi ona sinaba ki maming lairame Manipur da Golden Triangle dagi India rom da posalak ki lambi ona sinaba ki maming lairame Manipur lalaga drug pubagi mahina Manipuri maza khara su drug lalon bada yawki badagi lamdam asida jo drug sinaba ki sang wangkhat anki adobo Ngasidi Manipur na Golden Triangle ki maut silakle ainare Manipur rom da Myanmar da ki drug posilapugi lambi su thingbangam dabana atumak posilapugi pawlepte handak tasu SP capsule lising kun ka taret chapan WY tablet chom yangkai Inten tablet chama tara manga heroin number 4 powder crab chama kunthraga manga Kapsair Podel Nifana Mati Atopa Mafum Dagi SP capsule lising nifu yawna kaksing district police na war on drugs kan mari lena hokiba Saigula sida tongan pa thaudok sing dagi heroin powder kilogram 2.042 amadi WY tablet
लिसिंग जंखैसु असम राइफल्स अमसुंग मणिपुर पुलिस ना फाखिबगी पाउ लैख्रे म्यांमार रोमदगी पुसलक्व यावना मणिपुर पुथोप ड्रग के हसुलमदम मसिद सिक्योरिटी फोर्सेस द लंबीदा तोइना फारे स्टेट असिद फाबद नतुना मणिपुर की मफान इंडिया की मफम क्यामरोप मणिपुर मचा जावना ड्रग के तोइना फारे मसिना मणिपुर असि ngasi ड्रग की मफम ओइना लौनारकले फिबम मसि यौरखिबसि मणिपुर की चिंगी मफम क्यादा फक्तना ड्रग सोंगनबा पॉपी पाम्बी क्या पाक्सना थानारकव अबदि मणिपुर की मफम क्यादा ड्रग की फैक्ट्री क्या लेरकपनाने मणिपुर की चिंगी मफम सिंग थारिब पॉपी पाम्बी सिक्योरिटी फोर्सेस न मंगननबकी पांदमदा यामना तोइना जानथत चरबसु सिक्योरिटी फोर्सेस न जावबंगमदबा मफम क्यामरुमदगी पॉपी पुथोलकपदगी अदुमक मरांग कायना फंगदुना ड्रग अदुमक सोंगले मसिगी खुदम ओइना ड्रग सोंगफम क्या फगतफग लोइना ड्रग क्या फगलिबा असिने मणिपुर की चिंगी मफम क्यामरुमद पॉपी पाम्बी थारिबा असि आइना जादबु ओरबसु पाम्बी असि थारिबसि कना कनानो हाइबा मफु थिदोक्तुना फगलगा चिराग पिबसु तौदबगुम्बने मणिपुर की चिंगी मफम क्यामरुमद पॉपी पाम्बी थारिबा असि आइना जादबु ओरबसु पाम्बी असि थारिबा असि कना कनानो हाइबदु मफु थिदोक्तुना फगलगा चिराग पिबसु तौदबगुम्ने अदुगा हिंग अमदा थारगा महि या जानबसु नतबा पाम्बी असि थाइ हाइबा लेंगाना मतम चाना खंगदबगुम तौरे मासिमक्ति यामनि इकाइनिंगाइदि चिंगद लेंगाक यौदे हाइबगा चमानरे मणिपुर लेंगाना ड्रग की मयुक्ता चंगसिनबा ओइना वार ऑन ड्रग्स हाइबा फावबा लाउथोक्तुना अकनबा कैंपेन चथजरबसु करिसु कानबा फंगदबगम तौरे यामलबा ड्रग का कोनना फारबा मियोय इन्वेस्टिगेशन इंथिन तौबा ngमदबा अमदे मदम चर चार्जशीट थागतबा ngमदबगी चराक पीबा ngमदबगी पाउसु लैरे मदम चना चार्जशीट थागतबा ngमदबदगी चराक पीबा ngमदबगी पाउसु लैरे हाउसु लुपा करोड़ 500 रोंगी यामलबा ड्रग बोरेगी इमुंग अमदगी फाखराबसु ड्रग अदुगी असेंगबा मफु फाबा ngमद्रि अमदि ड्रग अदुबो थमलंबा इमुंग अदुगी मरुएबा मियोय फाबगी पाउ लैत्रे तानफम असिदा ड्रग सिंग अदुबो फाबदा असोबो थथोंग लौखिबा मणिपुर पुलिस की एसपी ट्रांसपोर्ट तौरपदा यावरे वारोन ड्रग की दबक खलगा तोंगनबा अखनबो वखल खंदबगी ममी तारे असिगम फिबम सिंग असिना वार ऑन ड्रग की कैंपेन मंगम सानगनि थाजबा ngमनदे अफसबा लौथोकपगी पांदम अतेनबा मतमगी मनुंगदा फंगलबा याय एनपीएन मणिपुर की आर्म फोर्सेस स्पेशल पावर एक्ट 1958 अफसबा लौथोकपगी पांदम अतेनबा मतमदा माय पाकलबा याय आइना मणिपुर की चीफ मिनिस्टर एन बीरेन सिंहना फोंगदोग्रे न्यूज 18 की डिजिटल इज एडिटर कमाली का सेनकोफ्तना फांगथोकिबा अखनबा इंटरव्यू अमदा मणिपुरदगी अफसबा लौथोकद्रा आइना हंगबा अमदा मणिपुर की चीफ मिनिस्टर एन बीरेन सिंहना हाई मणिपुर की अफसबा सोइदन लौथोकनी मसिगदबा स्टेट असि अखनबा मफम खरा खंदोकपा लोइरे स्टेट गवर्नमेंट की माइकेदगी सेंटर द मांगजौनन हाइजखिबा लैख्रे नुंगाइबो पाउकुम सोइदन फांगलगने येरामसिगी मतंगद कुमना खनारी सोइदन थपगोइनो ओंथोकनी हाइबगी थाजबा लै मणिपुर की फोर्स इन नागालैंड की लम कंचनना थमले आइना माराल सिदुना नागालैंड की सेफो साउदर्न अंगामी पब्लिक ऑर्गेनाइजेशन बन तौरीबा असिगी मतंगद करी हाइनिंगबगे आइना हंगबदा एन बीरेन सिंहना हाई असिगुम्बा इशू असि यामना निंथिजन यानबा पुरकने बॉर्डर इशू हाइबसि मफम खुदिमक्ता लै मसिदि मतम क्यादगी लैरकलबे इशू अमने जोगो वैली असि मालिमगी थाकता सखंगलबा मफम अमने मफम असिगी अपनबगी पाक चौबा सरुखम थोकपगी यानिदे मणिपुर के लमने ममांगदसु हिरम असिगी मतंगदा येनबा क्या लैख्रे हाउखिबा चाही द मफम असिदा मै चापदगी सिक्योरिटी तामखिबने सिक्योरिटी थमखिबसि मणिपुर की सरुक्तनी नागालैंड की सरुक्ता नते नागपुर चीफ मिनिस्टर ओइना खलखिबा अदु करीना बरम ओइरगनु हाइन हंगबा अमदा एन बीरेन सिंह हाई नेशनलिज्म द थाजबा बीजेपी दे हेन लुपचबा थबक कन सोबा मसु ट्रांसपेरेंसी थंबा अदुना अयहप चीफ मिनिस्टर ओइना खलखिबने मिफुम खुदिमक की मंगलान अममम लै आइखोय खुदिमक इमुंग अमगी मिने आइखोय खुदिमक पुनसिन्दुना हौजिकति मणिपुर चावखननबगिदमक चांगसेलगने चीफ मिनिस्टर फमगिदमक खनखिबा लैफ्रा हाइन हंगबदा बीरेन हाई लैखिबा वफम खुदिमक तोगाने मिफुम खुदिमक चीफ मिनिस्टर ओइनिंगबगी मंगलान लै मधु खनबा नते हिरमसिगी मतंगदि सेंटर की लोचिंगबसिना वरेप लरोपने लाइसेंस जाउतना फार्मेसी फमरिबसिंग खुदकदा लेपकदबनी यूपीएएम फार्मेसी लाइसेंस जाउतना फमरिबा अमदे फार्मेसी होलसेल लाइसेंस ना रिटेल तौरिबा मियोसिना अथोबदा तोकदबनी अमदे डॉक्टर सिंगी युम जुमदा अमसुंग प्राइवेट क्लिनिक सिंग दा लाइसेंस जाउतना हिदाक चोलेबसिंग असे अथोबदा लेपकदबनी लोइनादा डॉक्टर सिंग मानरगा मियोय खरान हिदाकदा मोनोपोली हबदी फार्मेसी अतोपदा हिदाक फंगनदबा तौदुना पेशेंट सिंग दा वहलिबा असिजु खुदकदा लेपकदबनी आइना अनएम्प्लॉयड फार्मेसिस्ट एसोसिएशन ऑफ मणिपुर यूपीएएम की प्रेसिडेंट टीआई सोमोना थादोरपा चेरोल मन फंगदोरगले
Wafam asing UVAM gi office ta phang ki ba mifam amagi matung ina law ki ba warip sing ki manungda amane UVAM na ngasi law ki ba makhata ba warip sing adu de hida ki wholesale angli ba sing na pharmacy license chawda ba made license expert or ba pharmacy amada de hidak bibi kanu loinana medical representative sing na masaki hida ki sample sing atana salable drugs retailer doctor sing kidamak ta photo posin tawriba asisu khudak ta lep ka dabane UVAM na lep lep warip sing asi ngang na chana da hidak lang thaki lamda thabak dominary ba bar pang sing ma famda UVAM ta khangan jari ana layeng asi sel tan balambi oina honduna miyam ta awawa fir ka sel tan phagi hainabi lairiba asi thadokse doctor gi medical representative na medical representative ki aduga pharmacist na pharmacy ki mathau ta honse isa ki professional ethics sing ngang na chat panai khoi apun bagi afabo wai gane loina na hidak lang thaki matang ta complaint le rabadi UPAM ki Facebook page ta changduna complaint ta birak pasu ya gane haire makatarak ba atop pau amada Canada ka SSLC exam hijab sinaba invigilator suspend tawgre hijab ki watok marakta Canada ka SSLC class 10 exam gi anba namit ignasikna fang thokre Mayroyam bana uniform sinaraga exam thana ke somna gi mayroi khara damak exam tha ke de amasung mayroi kharan hijab sinaraga lakpadagi alan ke KSTV high school da examination conduct over hijab lauthoku jathabagi damak Department of Education na invigilator ama suspend tawgre exam duty taba Nur Fatima hijab jawrga school la ke bane magonda hijab lauthokna ba haibada mangna yakide matung dabada makwa examination center atudaki halan khiba galoinana suspend tawki an education department ki source na phangdoragle Bagalkot district laiba ilakal government high school da hijab sinaraga exam thawala khiba mairoi sing marungda ama hijab lauthoku hairakpadagi exam thadana paware lauke atop thaguk amada Belagiri district ta mairoi Nupimacha ama yauna fake candidate taruk atai mairoi sing mot sinduna exam thanara bahot arambadagi Sakodi city ki police na detain tawke makoi ki hall ticket sing inspection tawki ba authority sing makoi ba phagi bane anusri kobi class 10 ki mairoi Nupimacha ma exam tharinga da lek tharake Machesu district ki Tenrasi School Center da heart attack tawduna siki Belagavi ki amile anil bena kena hijab amasung burka sena ba mairoi singbo laividuna taram oki matung ta ta mairoi singasi makoi hijab amasung burka laktolaga exam thake minority mairoi Nupimacha singi mama fa kya na makoi ki masa sing thin phulak padhai ki madudi makoi gi oinadi education habisi yam maru oi academic chahi asik oina SSLC exam thana ba punna mairoi laknifal lising umpurahum de sanifan nifu ga taru enroll tawke makoi gi manung da lak mari lising yakai gani thoi chatre kuntra gani thoi nova masa singne amasuk lak mari lising kun ga matoi chamatar an mairoi Nupimacha singne ahom suba gender gi mairoi mari amasuk aksang gi pibam tongalaba mairoi lising manga chahum taret chu exam thare state asiki mafum kata leiriba examination center lising hum chamri nifu ga mari amasuk masi akoi bada section chama gani phum mari salai ki amasuk thogani da budhaudok sing thorok pathingna ba examination center ponapta police person sing madik chane deploy tawke government officer lising umpuna examination sing monitor tawke Sikkim gi hanagi minister BV Gurung laikitre Sikkim gi hanagi minister BV Gurung ingthau kaban mit kya yukta laikitre mag sahi marfutrani thoi sogre BV Gurung Sikkim gi ahum sabas minister oina lising magsa pan marfumari da wasak lokhi bagal oina nimit tara ka humdoini office param ke magi damas na Himalayan state ki puari da khoide ki ten ba oiri West Sikkim gi chakhung beles da lising magsa pan kun ga mapan ge October tara ga mathoi da pokhi ba Gurung na politics ta changak tangi mamangda journalist oina thabak tawrame Nagalamrom da Anisian IM minister assembly hakun fare Anisian IM minister assembly hakun Chalang district tagi revenue khongkalengai da Arunachal police na fare aire IGV law and order suku afra phongdo khibada hakuna si special investigation team amadi Chalang police ki apon matim amana Assam police ki matenga loinana Mars kun magata fabane Mangondagi mobile phone ani SIM card ahum amade lupal lak ani kalising taragani pan galoina phangbangam khi aire rape case ta senava hanagi police officer mafun super phadok pikre Meghalaya Southwest Garo Hills district taliba police station amada lising ani taraga humdoida minor Nupimacha ani banamdar eptova amde ki hanbagi maralda hanagi police officer amba protection of children from sexual offences POCSO code lupal lak ni fan fine tihat bagaloina
mapun se chupa kaisum sangda leiba ki phatok ngasi ning thauka ban mete pikre mara leira fa hana ki police officer atude Nurul Islam ni mak thaudok tok pa matam aduda Ampati police station ki officer in charge oina thabak purame ningsing ba yabadi Nurul na lising ani tara gom to ki mars tara gom to yamadi tara gamari da sahi tara gamari sura pin pi masa ambabu Ampati police station da Famlankhi matung tara pada mars kuntra mathoi da pi masa asigi sahi tara tara tengai ribe majebasu gun point da Ekaikhumnaba Manghanbikhi bane thinta dana ori saduna santi pami Zelensky Ukraine da thin thabat tawdana santi purakna ba neutral oina leina ba lak thokpa amasung leina ba lak thokpa amasung Russia da khudong tiba thogaloi aina thajaba piba ngamgani aina President Volodymyr Zelensky ne ningthauka ba namit phongdokre lagada ba namit khara asida lan sukna riba nakal ani gi marakta wari amuk sanara ba yai Russia gi lusing baga hakthena una ba khaktana lan loisin ba ngamgani aina bhana phongdoke Russia ki independent media outlet singa wari sanavada Zelensky ne Ukraine ki an bambar oiba tawgada ba thabakasi labakasi gi maning tamna laika nabagi hak lehenba amaso Moscow ba thingbani ana phongdoke adumana Russia da khudong thiba thogaloi neutral oina nuclear kulai faida ba lebak amo oina leigani ana thajaba pi bangam gane madugidama ekoi sem sarga lei ana bana makha thana phongdoke Zelensky na wofom asi anadagi haiduna lagli adu handan hena sakti leina phongdokle Ukraine nok chup lamgi to kangbuda yauna dabagi asa thadu kadabani aina matam sangna Russia na demand tawdu lagli Ukraine na ne to gi kangbuda yawbasi Russia da kudong thini abani aina Moscow na lawe Ukraine bo ne to na tragna atei military alliance sing da yaundana thamgadaba neutral oina leibagi wafamasi Russia gi lanmi sing lok thokraba matungda Ukraine gi miyawna vote tawnarga lepkadaba wafamni aina Zelensky na phongdoke aigona Russian Federation gi president ga janaba ama purakpap tai amasong Yanaba mu puraklaba puraknaba mahakna basana mafam badudagi khong thangdo thadorakba aibu unaba laku mathau tai Janaba mu puraknaba mahak masana mafam badudagi khong thangdorakba aibu unaba laku mathau tai aina Zelensky na phongdoke magi interview adu Russia na lebak asigi media da phongba thingki chayula sita Turkey da sanaga da bori asta Ukraine na thinthaba tawdan santi purakpa pami aina Zelensky na bidak video ki khuthang da piba pausela ma da phongdoke Turkey ki President Recep Tayyip Erdogan na maising nabit da Russia ki President Vladimir Putin ga wari sana kre amasung mathang ki Russia amasung Ukraine ge official sing unaba asdi Istanbul da oina unhan ba aina luching ba ani na yana kre aina Erdogan ki office na phangdoke sahi ani ningthauka ba namit ki namit jung ba matung da thungla ba yai timmani ningthauka ba namit ki namit jung ba matung da thungla ba yai wari sana ba leba pu namit da mafung fana hora ba yai aina Turkey gi media na report dauke video oina amasung acting na wari sana ba da tha am helava miolising kya sikraba amasung Ukraine gi mioi tara hina lanjener Ukraine gi mioi million tara hina lanjener ba lana si loisin bangam dana lagle maka tarakba atopa sana bagi pau amada Manipur gi aerobic gymnastic team na runners up trophy laukre Gymnastics Federation of India gi miyang makada tha asigi kuntaruk amaso kundarita Bangalore pangthokiba taraga taruk suba aerobic gymnastic national championship ta Manipur na gold manga amasung bronze amalagtuna team runners up ta kre Manipur gi gold medal sing adu senior individual girls ta Arya Pangabamna junior individual girls ta Laisembi Sabungbamna sub junior individual girls ta Anjori Pangabamna national development category individual boys ta Thohienba Kanguchamna amasung tribal sub junior girls ta Anjori Pangambam Mariani Konsam amasung Bambam Singchubamna lauki aduga bonds aduna motum Romesh na sub junior individual boys ta lauki bane state ki team adu TS Mayavati na Kosam amasung P Akhelo na team manager oina saruga akhe bane aroibada content sing asigi maroi ba pau khara asi ba pau damjariba Manipur local news YouTube channel amadi Facebook page asidagi yang biriba punamak pathaga sari channel asana tomda kanarabadi subscribe tobi subscribe tobi ro loinana like and share tobi su kawik nu punamak po amakana thaga sari